Mamang chahi ki me ahumdagi hourakkhiba irang asina maram oiraga maikei amatta leitraba Moirang Municipal Council Ward number 13 ki Oksongbung Khunou Meitei Leikai Amadi Churachandpur District ki manung channa leiba Laika Khul ki maikei romdagi Kuki khutlai paiba Singna Tronglaobi Maning Leikai tamna bom Amadi Nongmei round kaya kapshinduna attack chatharakkhre thodok asi ngarang numidang pung 9:30 rom tawa dwaida thokhibani Kuki khutlai paiba Singna Nongmei kapshinduna attack chatharakhiba matam adu Tronglaobi Khul ki khunja sing numidang chak chaba toklaga tumnaba sem saba horakpa matamni hairi nongmai kapsilakhre thodok asi thoktringai mamang numidang wairam numit mangal khara leiringai da thangjing sing lomdagi drone ama pairaklaga Tronglaobi khulgi akoibada paiduna leiba khunja sing na unaki hairi drone ado central force na paiba oiramgani khanbadagi Tronglaobi ki miyam karisu khandana leilamani aduga numidang ipung 9:30 rom taba dwaida khanghaudana Kuki khutlai paibasna Tronglaobi Maning Leikai tamna nongmai amadi bom kapshinduna attack chathaba horakhibani hairi central force ki bunker amadi post kya leina Kuki khutlai paibasna nongmai kapangamlakpa asina micham miyam ta chamamna ba mapokhale hairi Kuki Singna nongmai amadi bom kapshinduna chatharakhiba attack adugi paukhum oina Tronglaobi ki village volunteers singna license gun sizinaduna blank fire kaya tawki tanja adu central force ke ehenba force kaya changsilaktuna nongmai kablakhiba mafam aduda changsilakhiba galoinena Tronglaobi ki village volunteers singna blank fire tawriba adu lepnaba khangan ki amadi Tronglaobi ki khunja sing mipai danaba themjin ki hairi Kuki Singna nongmai kapsilakhiba adu numidangi pung 9 minute kunrom taba doi fauba chathakhi thodok adu da asok apandi amata yaukhide hairi